yamna tamthiba moongda kuki militant singna hat ki video ma viral orakhiba maduga mari leinana haibtare nisika dagi mihat lengak amadi security agency na mathong pangthok tabadagi militant singna tawingbada tawbagi khudamni haidana ex ADG haibtare amana fondoki wafam ngasi naru thodangi headline oina fondi mangna fondoki basi the Indian Express ta masak mamingi taktok taba hana kogi BSF ki additional director general lamba miyo emana photo kibne habitare miyam gi makai digi issue manipur da chahi ani makai to bihan asida leiba tangdu leita upuramna ba miyam gi santi ngang na bidam daga miyam gi lantu ngang na bidam leiba authorities na matam sana action lokot lawda badagi akogi manipur tholi beirang si thoki bani hamani chingbu wafam sing chu phondok ba leiri bani adu hadak chu amuk nisikanta gi mihad asigi matang sida VSF ki ex ADG na phondok libu wafam kogi nisikanta gi mihad lenga amadi security agency sing na matho pangthok ta badagi militant sing na tawning bata tawbagi khudam ni haiba ma lai bisi oja kamai ni ngi masi matang chi host na takpi ba oja tarang shingi wahang nasi yang pajaba yang damit na kongshingba yang pajaba wahang ni masih kano ni yang nungai taba thodong ni kogi risikan tegi mihar seko marang kogi nahan gi tangkuma togi tara ba ai hing da kogi magi mayum dagi magi nupi ke lai ngai da masak khang da ba sing miyoi sing phara ka da endeki kullamada sinung da pusilaga hingle subdivision gi sinung da pusilaga anda mahako tamtina hachiba haibasi amna nungai taba yamna lagoktiba thodone mahakna minung sigi yenga kanda makul lona dana magi thawai kanjana ba kogi video viral ke am sakpasu mayam ri hai adu yam nungai taba thodone masi abada tujungba miyoi ba khunai gi yoyugi marakta tawhida bajumba yamna na taisa da thabani magi nupi singnu haukipna magi mapuro babu kanna bahana magu masu tanagi gari da kakhachi du magi mapuro ma ha masamaku lambi de intura maga gari da gi indhara maga da mahoina puhi mani aduba henglep subdivision gi manung da loiba singnu namada magu tamthina nomina ka hachibuni sidingada mahakna makut lonanga magi mathai bu kanna ba na kya kana hajiki bagi konten yaw do ba adu ya du uraga na kogi ayeng musingi thamoi di yamna nungai ta ba kokhiba sigumba kuki meleten singi minum silaita ba kogi sayu lamchat chat ba nyoi bagi lamchat yaw do ba sigumba kaya sana hachiba simasi kogi mai imung manung amadi kogi tampak liba maitei community signal singdadi yam thamoi shokpa da kangam da ba jumba statehood jati yankai mari suha manipur statehood degen namita hathi ba habase matam chupi goina ningsing gona laihoragani asiga loina na kogi hajik tholi ba posta hanbili wahang ri matungina hajik tholi ba manipur gi tangdu laita da ba kogi PR president rule lay haina kogi miyamgi president rule manung sida kogi miyamgi punsibu ngakse bangam miyambu kan bangam daba adagi miyamgi tangdu laita ba porak bangam daba manipura ma ohenba singdana dagi tamdaga kogi singdana ain lo satna handaba tampaktana lo se kogi ain se laina agak papana section na thamba PR gi mathau chap chana tawba singdana kaw thabugum na koi san thabugum na phi da thadokpa lamhen tu henba khulai bai ba kuki meleten singa sena haning da harpa tawning da tawba makhoi gi sigum lamchat ase koi India government na ada amade security force na adagi PR manung asida makhoi na tasena thadokna thambrane khali haibadi tampak manung dana khulai sina se matik chana oina phajin punsin dana dei ngar posinga ju pha punna to ba
ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯗꯤ ꯋꯥꯔꯅꯤꯡ ꯄꯤꯔꯀꯥꯟꯗ ꯃꯈꯟ ꯃꯈꯟꯒꯤ ꯑꯦꯛ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯑꯣꯟꯅꯃꯒꯤ ꯃꯤꯐꯝ ꯃꯤꯄꯨꯟꯁꯦ ꯂꯦꯞꯇꯅ ꯐꯥꯗꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯆꯤꯡꯗꯅ ꯀꯩꯁꯨ ꯇꯧꯗꯕ ꯈꯨꯠꯂꯥꯏ ꯐꯣꯡꯅ ꯄꯨꯔꯕꯁꯨ ꯃꯤ ꯍꯥꯠꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯔꯥꯟꯕ ꯑꯃ ꯆꯠꯊꯔꯕꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑ ꯊꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯆꯤꯡꯗꯅ ꯑꯥꯏꯟ ꯑꯃ ꯂꯣ ꯑꯃ ꯆꯠꯅꯍꯟꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯆꯠꯍꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗ ꯇꯧꯍꯟ ꯊꯝꯕ ꯇꯝꯄꯥꯛꯇꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒ ꯑꯅꯤꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯑꯅꯤꯁꯦ ꯂꯩꯉꯥꯛꯁꯦ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯍꯟꯕ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯈꯖꯤꯛꯇꯪ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ ꯃꯈꯣꯏꯅ ꯆꯧꯀꯤ ꯃꯨꯟꯅꯗꯨꯅ ꯉꯁꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯈꯣꯏꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯤ ꯃꯈꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯗꯅ ꯃꯁꯤ ꯐꯝꯃꯨꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪꯗꯤ ꯈꯟꯊꯕ ꯐꯩ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯑꯗꯒꯤ IDPꯁꯤꯡꯒꯤ ꯃꯤ 90,000 ꯍꯦꯟꯕ ꯉꯁꯤ ꯆꯪꯖꯐꯝ ꯂꯩꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯇꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯆꯧꯀꯤ ꯃꯨꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯗꯨ ꯎꯠꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯄꯗ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯎꯆꯥꯟ ꯃꯈꯣꯡꯗ ꯂꯩꯕ ꯁ꯭ꯔꯤ ꯃꯌꯥꯡꯂꯝꯕꯝ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯦꯄꯥꯜꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯉꯩꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯆꯥꯟꯅꯕꯤ ꯂꯣꯏꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯡꯅꯨ ꯍꯥꯎꯀꯤꯞꯅ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯆꯤꯡꯅꯨ ꯍꯥꯎꯀꯤꯞꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯀꯥꯟꯗ ꯃꯥꯕꯨ ꯀꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯈꯤꯕꯅꯤ ꯃꯌꯨꯝꯒꯤ ꯃꯤ ꯈꯪꯍꯟꯗꯅ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧ ꯊꯥ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯕꯤꯈꯤ ꯍꯥꯏꯗꯤ ꯃꯥꯕꯨ KNAꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗꯒꯤ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯒ ꯃꯥꯕꯨ ꯂꯩꯕ ꯌꯥꯅꯕ ꯄꯥꯔꯃꯤꯠ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯔꯀꯥꯟꯗ ꯃꯥꯕꯨ ꯀꯧꯕꯅꯤ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯔꯒ ꯂꯩꯍꯟꯕꯤꯕꯅꯤ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯃꯥꯕꯨ इखंग खंगौदना हापीगिबा हाबची याम नुगाइतबा मच थौदोकनि सेंटबु पांबा मिकाब अदुगुंबा कुकिनिगोन सिंगु हाकिबकी मथुंगदसु मथक्तसु अचुबा एक्शन लौगदबनि करम हाइ तौना मसि करम थोखिबनो हाइबसे खोइ एनआईए द सिनरकांदा मसि कुपना इन डिटेल द तौरगा मरा लेबसिंग अदुबु फारकांदा मतिक साबा चैराक पिहौदबा तादि याय हाइना सुम तोरप याबगी फिबम मंद लैरे अदुना हौजिक तंगदु लैताबा फंगदबा मणिपुर से ing tapa Manipur porok na honam da kuki military session towning tauba ko highway da mohana extortion tawriba dagi national highway singda maiti singna chatpa yahandaba president rule manung sida makhoina aikhoida tawriba sibu karino haba aikoi highway sing sida freedom on free zone on lauthopa ngamdaba maiti sing asibu highway singda chatlan bangamdaba aduga Tampak labor for you can't manung the over nada, not for you. Tampak for you go harmanung the labor hangoidana, nada, not for you. My teaching a shumakona, Koshila Tamba, a shigumba, Sahili Shinka Amadagi, Ipai Pushingi, Ikentana, Kogi, Namkation, Nakanda, my teaching now, let them money. You can see so this is up on the Puma Panda Kogi, Marza agreement that India, they got now. Manipur should not the nurse. Lotion give a thing as she equation. Our we confirm Mamada Tare, and do a soon one night of Kias, Equajic, Makoida some Tova did, telling the Tova, government of Indiana, Equator Sanariba, colonial rule, British Namakoda Sanaraba, colonial rule, Equi detected Tamatari, Equajic margin agreement at the Equi Lotopa near to Equi South Asia. Manning Makatam the Leramba. India government again could have linked the Mahamba to Manipur.
ꯑꯗꯣ ꯃꯈꯣꯏꯅ ꯁꯨꯝ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯈꯣꯡꯈꯥꯗ ꯅꯦꯠꯁꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯑꯣꯏꯍꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯁꯨ ꯃꯤꯀꯞ ꯊꯣꯛꯄ ꯋꯥꯈꯜ ꯈꯟꯗꯕ ꯃꯇꯝ ꯌꯧꯔꯦ ꯗꯦꯜꯂꯤꯒꯤ ꯑꯋꯥꯏꯕ ꯀꯣꯛ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯑꯩꯈꯣꯏ ꯏꯔꯝꯁꯤꯕꯨ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯆꯥꯅꯤꯡ ꯇꯥꯗꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯤꯌꯥꯔ ꯂꯣꯏꯒꯗꯧꯕꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 16ꯗꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯪ ꯇꯞꯄ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯨ ꯆꯥꯅꯤꯡ ꯇꯥꯅ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯁꯤꯡ ꯑꯗꯨ ꯎꯠꯊꯣꯛꯄ ꯐꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯗꯤꯕꯤꯖꯟ ꯑꯣꯐ ꯄꯥꯋꯔ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯤꯁ ꯀꯟꯀꯔꯦꯟ ꯂꯤꯁ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕ ꯑꯦꯖꯨꯀꯦꯇꯤꯚ ꯂꯦꯖꯤꯁꯂꯦꯇꯤꯚ ꯖꯨꯗꯤꯁꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟꯁꯤꯡꯗ ꯄꯤꯔꯤꯕ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯀꯤ ꯑꯥꯔꯊ ꯊꯣꯛꯍꯟꯗꯔꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯁꯤꯇꯤꯖꯟꯒꯤ ꯔꯥꯏꯠꯁꯤꯡ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯗꯤ ꯈꯣꯡꯒꯥꯎꯅꯍꯜꯂꯦ ꯅꯦꯠꯁꯤꯜꯂ ꯊꯝꯕꯤꯔꯦ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯐꯨꯅꯤꯡꯕꯗ ꯐꯨꯕ ꯍꯥꯠꯅꯤꯡꯕꯗ ꯍꯥꯠꯄ ꯂꯣ ꯂꯩꯇꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯁꯦꯟ ꯐꯝ ꯃꯨꯟꯅꯗꯨꯅ ꯆꯧꯀꯤ ꯃꯨꯟꯅꯗꯨꯅ ꯑꯃꯒ ꯂꯝꯖꯦꯜ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯈꯟꯊꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯄꯗ ꯑꯆꯧꯕ ꯃꯄꯨꯡ ꯐꯥꯕ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯌꯥꯔꯁꯦ ꯃꯁꯤꯒꯤ ꯑꯥꯔꯊ ꯂꯩꯍꯟꯗ꯭ꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯇꯥꯔꯗꯤ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯑꯅꯤꯃꯛ ꯉꯥꯛꯀꯗꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯊꯥꯗꯣꯛꯑꯀꯥꯟꯗ ꯚꯣꯠ ꯁꯥꯟꯅꯔꯀꯥꯟꯗ ꯀꯨꯀꯤ ꯚꯣꯠꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯚꯣꯠꯇꯤ ꯁꯥꯟꯅꯕ ꯍꯩꯕ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯀꯤꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯚꯣꯠ ꯈꯨꯠꯁꯥꯟꯅꯁꯦ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯅ ꯚꯣꯠ ꯈꯨꯠꯁꯥꯟꯅꯁꯤꯗ ꯃꯌꯥꯝꯁꯦ ꯇꯨꯍꯜꯂꯀꯥꯟꯗ ꯈꯠꯅꯍꯜꯂ ꯆꯩꯅꯍꯜꯂꯒ ꯃꯈꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯔꯀꯥꯟꯗ ꯉꯁꯤ ꯀꯨꯀꯤ ꯚꯣꯠꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯚꯣꯠ ꯁꯥꯟꯅꯕꯗꯤ ꯍꯩꯕ ꯚꯣꯠ ꯁꯥꯟꯅꯔꯤꯕ ꯚꯣꯠꯁꯦ ꯂꯣꯏꯁꯤꯟꯕꯗꯤ ꯍꯩꯇꯕ ꯐꯥꯖꯤꯟꯕꯗꯤ ꯍꯩꯇꯕ ꯉꯁꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕꯅꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯃꯔꯣꯝꯗ